ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯑꯣꯜ ꯑꯣꯚꯔ ꯗ ꯀꯟꯇ꯭ꯔꯤꯒꯤ ꯁꯤꯟꯗꯧꯃꯥꯏꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ 3 days ꯖꯟ ꯀꯜꯌꯥꯟ ꯁꯤꯔꯚꯔ ꯗꯦꯠ ꯃꯤꯟꯁ ꯄꯕ꯭ꯂꯤꯛ ꯋꯦꯜꯐꯤꯌꯔ ꯀꯦꯝ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛꯁꯤꯡꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯝ ꯒꯣꯔꯃꯦꯟꯒꯤ ꯂꯩꯔꯤꯕ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯑꯀ꯭ꯔꯣꯁ ꯗ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯀꯦꯝ ꯑꯃ ꯄꯥꯡꯊꯣꯛꯑꯒ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯒꯤ ꯁꯦꯆꯨꯔꯦꯁꯟ ꯇꯧꯅꯕ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯗꯤ ꯁꯤ ꯑꯣꯐꯤꯁꯀꯤ ꯀꯥꯎꯟꯇꯤꯡ ꯍꯣꯜꯗ ꯍꯥꯡꯖꯗꯣꯔꯤ ꯃꯔꯨꯑꯣꯏꯕ ꯁ꯭ꯀꯤꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ PMJY ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜ ꯇꯦꯡꯕꯥꯡꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ PM ꯁ꯭ꯋꯅꯤꯙꯤ ꯑꯣꯏꯔꯣ PM ꯁꯨꯔꯦꯘꯔ ꯃꯨꯐ ꯕꯤꯖꯂꯤ ꯌꯣꯖꯅꯥꯕꯨ ꯑꯣꯏꯔꯣ ꯀꯤꯁꯥꯟ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯄꯨ ꯑꯣꯏꯔꯣ ꯑꯀ꯭ꯔꯣꯁ ꯗ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯩꯈꯣꯏ PM ꯕꯤꯁ꯭ꯋꯀꯔꯃꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟꯇꯔꯄ꯭ꯔꯅꯔ ꯁꯄꯣꯔꯠ ꯁ꯭ꯀꯤꯝ ꯀꯩꯀꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛꯀꯤ ꯇꯧꯅꯕꯒꯤ ꯑꯩꯈꯣꯏꯒꯤ DC ꯑꯣꯐꯤꯁꯀꯤ ꯀꯥꯎꯟꯇꯤꯡ ꯍꯣꯜꯗ ꯁꯤꯟꯖꯔꯤ ꯇꯥꯡ 17ꯅꯦ 53ꯅꯦ ꯇꯥꯡ 10ꯅꯦ ꯑꯌꯨꯛꯀꯤ ꯄꯨꯡ 12ꯗꯒꯤ ꯍꯧꯔꯒ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3ꯐꯥꯎ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯇꯤꯖꯥꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯁꯤꯗ ꯇꯧꯒꯅꯤ ꯃꯌꯥꯝ ꯄꯕ꯭ꯂꯤꯛ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯄꯤꯜ ꯇꯧꯖꯔꯒ ꯃꯌꯥꯝꯁꯦ ꯂꯥꯛꯄꯤꯔꯒ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯕꯦꯅꯤꯐꯤꯠ ꯃꯌꯥꯝꯗ ꯂꯧꯕꯤꯕ ꯂꯥꯛꯄꯤꯌꯨ ꯑꯇꯣꯞꯄ ꯍꯪꯅꯤꯡꯕ ꯂꯩꯔꯁꯨ ꯑꯦꯅꯤꯊꯤꯡ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯑꯗꯨꯏꯗꯨꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯖꯒꯅꯤ ꯑꯩꯈꯣꯏ ꯁꯔꯀꯨꯂꯔ ꯑꯃꯁꯨ ꯊꯣꯛꯆꯒꯦ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯆꯦ ꯆꯥꯡ ꯗꯔꯀꯥꯔ ꯂꯩꯒꯦ ꯑꯗꯨꯒꯤ ꯁ꯭ꯀꯤꯝ ꯃꯌꯥꯝꯁꯦ ꯂꯧꯅꯕ ꯍꯥꯏꯅ ꯑꯗꯨꯃꯛꯀꯤꯁꯨ ꯑꯩꯈꯣꯏ ꯑꯦꯇꯦꯆ ꯇꯧꯔꯒꯗꯤ ꯍꯥꯞꯆꯔꯛꯑꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯡ 17ꯗꯒꯤ 17, 19, ꯇꯥꯡ 10 ꯑꯩꯈꯣꯏꯒꯤ DC ꯑꯣꯐꯤꯁꯀꯤ ꯀꯥꯎꯟꯇꯤꯡ ꯍꯣꯜꯗ ꯂꯥꯛꯄꯤꯔꯒ ꯊꯧꯕꯥꯜꯒꯤ ꯃꯌꯥꯝꯁꯤꯅ ꯁꯤꯒꯤ ꯕꯦꯅꯤꯐꯤꯠꯁꯦ ꯂꯧꯕꯤꯌꯨ. Thank you.